Mapangal kanba Manipur ama oina bohonabada aikhogi ipa ipusing salamba liklam adu kaidana satpa mathau tai haina Kairao Assembly Constituency ge MLA Laurembam Rameswar na phongdokhrei wafum asi Laining Thausanami Temple Board na sinduna sahi khudingi inga thagi humni panba natragana mangani panba numitke abal yengduna leibak asida awana tarklaba matamda ibudaugi tara khayom laktuna yaifa thoni jabugi thoram ama oina handak sahi asigi oina ingen thagi humni panba irai numit asida pangthokiba tara khayom lakpugi thoramga marilena phongdokibani Yam gaida leiba kongba mairongbi turelda pangthokiba thoram aduda Laining Thausanami Temple Board ki lusingba sing loisang tarage thaupuba sing amadi amaiba amaibi sing susaru yaki thoram aduga mari lenena MLA Rameswar na phongdokibada aikhogi lebak asi mapangal kanba leibak ama oina bahonabada aikhogi ipa ipu singna chatlamba liklam adu kaidana chatpa mathau tai layoi khraba aikhogi ipa ipu singna chatnaramba sana kanglon Laining Laishon Thawolon bebar adu matam leibak kibikta aikhoina mirai ba yade loinana maitei aikhogi amaiba amaibi singna Pongdorok po wapung kiasu asumba yaukidaba natte maram aduna aikhogi sanabibu ngak senduna thamba haibasi aikoi punamaki thodangni haina phongdokhi arom maduga mari lenana Laining Thausanami Temple Board ki maibrel masnam iboba luwangna phongdorokpada lamdamasida awana taraklaba matamda madu ngak thonaba aikhogi ipai pusingna inga thagi thabal yengduna kumni natragana mangani panbu numita ibudogi ara khayom lakpugi thorom pangthokuna laklammi adumainamak handak sahi asigi oina inga thada pangthokadaba thorom asi karigumba khudong sadaba khara leikibana ingen thagi humni panba irai numit asida pangthoklei loinana lakadoriba sahi singdadi inga thagi humni panba natragana mangani panba numit asida abal yenglaga pangthona bahonagani aikhogi ipai pusingna thambiramba liklam sing asi ngasigi saron suron singna hangdana leiriba asi hanghona bahonagani haina sumhakna makhatana phongdokhi Mai to na khoi ipai pu thambi posting se khoi mirai ba yade chum me yawe paw chalak pada chana ba yaw mai ta na sai to na khoi mai brain ngasi to wi thom masina leba ki apa porkan hai post na thamjani se adan lo chalak pada haningi se na khoi le di ba ani ipai pu chalam baling lam chalaga di leba cham kan gan hai post thamjage isti na sakhi ne hogi ba khoi Manipur sida tongan ba Burma de ke am khoi teri khudang sing me am chum ta ba le adu bo ipai pu chalam aseng ba nilam chalang matam da yam kan ba leba am ba male to ba thangna ba state kaya to ba country kaya khoi Manipur na thusum pairam gi wari khoi na like ta ke tamal le adana Manipur se yam kan ba dum lebang mo ha ga di ipai pun thambiramba liklam salaga aba porkan hai posin ari Manipur ni am thamja Lona Tinkraba Tongan ba Lalol Anigi Punami Ani Security Force na Thasigo Kiba Tang Tara Turukta Pagat Pangam Kray Manipur Police na Pongdor Pagi Matungina Lona Tinkraba Lalobalop Manipur People's Defense Force MPDF ke Kadar Obal District ke Khangabok Leipat Laikai dage Khundrak Pam Boinau Maitai Sei Kunmanga Hariba MUSC Thasigo Kiba Tang Tara Turukta Bisnupur District ke Manung Chanba Ningthaukhong Loktak Project ke Mafam Amadagi Pagat Pangam ke Mangonagi .32 ge pistol ama Kapayariba Nongmai Maru Manga Amasung Loina lupa lak ama pangmangam ki atopa thodok amada numit adumaktada lona thingkraba lalobalop KCP PWG gi active cadre Thobal district ki Thobal police station konba wangjing kaitel lamding laistram laikai da leiba taurang bam David Singh atopa ming sanam basai kunmari hariba MUSC ma ki mayumdagi fagat pangam ki Faraba alolub anigi mioi ani adu makha taba logi oiba thabak lokhanaba mari lenaba police station singda sinakre hairi